Wari chafuna pumnamakpu taramna okchari. Hauzik lobirasi thadoi wahengbamgi wari wasa taret suba tangka. Somdasu chap manai. Aiki baba khumai amadi aiki ima panthoi mathana ungba haidu yaure. Masa aiki I paupu karamna tagani. Mamaugi maikaina kadumda haiduna yumdudana asa yaudana hingli. Ise singsu imungi awa anagi pausida yumda laktuna lay. Pulis da pawa taknaba sem sanare. Baba amadi ima wari sanare. Baba na ima dai. Kamdo sige mama. Pulis da takrabanina moigi pau ngai ba haiduni. Adubo isa singdu karigumba likun amatang titaning bani. Imaudo thasu leplabani. Isu ki kumai yengdorena nungai jaramba ise hausikpo kari amuk yengdoino. Asi haiduna teng thaduna kapthorei. Pakattabadi nate. Adubo upai leitrasu halakini khana wa tanari. Somdasu ai ahingsi wana lele. Kari su khangjadraba aigi maruki punsibusu aina maram oiraga awafamda tare. Asumna thawai hakjang sonthari mikupta laisang macha leiriba adumda angang khara sanabagi makol tare. Ai mitsi khangsing singai mikupsi mani su khangamna male. Masu mikup nahum singna lerami. Amamba maraktuda aingonda yengduna langanu haibagi ingit pirakle. Aduga ngasaidai laichilna mamsilamba atiyasi tapna tapna haidoraklaga pankhalakpa thajagi mangalsu asukpa umangsigi una marakta tari. Machi machi thabal mangalna uba haurakle. Mangal asidasu ibanimak chap manana ure. Laisang adugi maningda angang ahum mari chien chongduna sanabado. Ibanimak mit kuptaba makai yengi. Adubo khanghaude. Makoinasu ibani ubagi maungda somda ngaihak onsilaklami. Adugo yenglai. Amamba marakta mitchanaba haidu oire. Adudai angang singdu laisang maningda sensinkre. Adubo angang amakakti leptana aikhoida yengi. Makut adu tingthoktuna lao haibagi ingit supirai. Aisu manida yengduna sangsilaga yengusi hai. Manasu yaraduna ibanimak jensile laisang tamna. Adubo urangba pumnamak mangre. Manigi torchlight tu phat kapsinduna koyeng yengbada karigumba posak ama taramle. Khungatuna yengbadadi aigi manglanda ukiba ki chen adu oiramki. Ai mang adubo khudak sita ningsinglaki. Madu hek ningsingruba mikupta torchlight tu khappa horai. Manina pop pop thaduna semi. Adubo adum yakidre. Ibanimak as haiduna ngayak lepi. Matang asidasu aigi khutta pairamba inapi adu kanagumba amana tapna chingakpagum tawi. Aigi wakalda mani oiraboi ningduna mani haina kawi. Mani sukumai kaidore haina aina amuk onsilaga kaidorage hamui. Aduda manasu kaino kaidore haina kumai. Adudai aina khangne tawriba phibamsi mana natre haiba. Asi khalingai mikupta phi paisiliba khutsida kanagumba amana kanna paisilaktuna aibu maninglomda soro soro jingi. Aisu pakhat manbana lawi. Adubo upaidi leikide. Matang sida hena kiribadi thabal ki mangalda mamli mamli uriba mami tu chap yungna adum lepli. Ai maninglomda khara chathoklaga tai. Mafamduda ai haugatlaga leiringai matamduda aigi nakongda nangi marup ngasidi aina laurage. Wai asi haiduna aigi jinsi inai teirba khutsa kharana khumjalai. Aduga khwangsidasu lengba ngamdanaba kanna konsilai. Aduga aigi mittana murti gumna leplipa mamido makhut animak mathakromda thangdalai. Aduga masa mathanta makhut namadu thudekjai. Mahaki mamigum oina uriba masa adudagi kanagumba amasu tapna lithorai. Makhut makhong loina lithoraga lithorakliba makhutuna manigi mangaktu leithekre. Hausikti mani saru yaudraba migumna phadrak taduna leimaida lekthakre. Uriba mayamsi ai kanna lawi. Adubo jinda khumjiliba khutsa sina kanman kibana khonjeldi ithok thoktre. Adubo phajilamba pumba thadoruktuna aisu leimaida tutharai. Adubo ai
ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯅꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯀꯞꯅ ꯀꯞꯅ ꯃꯅꯤ ꯃꯅꯤ ꯍꯥꯏꯅ ꯀꯧꯕ ꯂꯦꯞꯇꯦ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯤ ꯑꯔꯣꯏꯕ ꯁꯣꯔ ꯐꯥꯎꯕꯗꯤ ꯂꯩꯔꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯏ ꯚꯥꯏ ꯑꯩ ꯑꯕꯦꯝꯗꯣ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯚꯥꯏ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯁꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯤꯂꯥ ꯂꯣꯏꯔꯦ ꯚꯥꯏ ꯁꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯂꯅꯨ ꯑꯩ ꯍꯧꯒꯠꯄꯤꯒꯦꯁꯦ ꯇꯦꯟ ꯂꯩꯐꯝ ꯐꯥꯎ ꯆꯠꯃꯤꯟꯅꯁꯤ ꯁꯦ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯁꯧꯒꯠꯂꯤ ꯋꯥꯅ ꯃꯍꯥꯛꯄꯨ ꯁꯝꯗꯨꯅ ꯇꯦꯟ ꯃꯅꯨꯡ ꯌꯧꯔꯦ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯐꯤꯕꯝꯁꯤꯗ ꯇꯩꯔꯤꯕ ꯏ ꯃꯌꯥꯝꯗꯨꯁꯨ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ ꯉꯁꯥꯏ ꯌꯥꯔꯛꯈꯤꯗꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯊꯥꯟꯗꯨꯅ ꯊꯝꯂꯦ ꯑꯁꯨꯝꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯎꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯑꯅꯥꯕ ꯀꯌꯥ ꯂꯧꯊꯣꯛꯄꯤꯔꯤ ꯃꯅꯤꯅ ꯚꯥꯏ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯨꯄꯥꯅꯕꯨ ꯁꯦ ꯇꯩꯊꯣꯛꯀꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯁꯣꯝꯗ ꯃꯅꯤꯗꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯇꯦꯛꯂꯕꯅꯤꯅ ꯀꯔꯤꯝꯇꯃꯛ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯉꯛ ꯑꯗꯨ ꯂꯩꯊꯦꯛꯂꯝꯂꯕꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯐꯝꯗ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯥꯞ ꯃꯌꯥꯝ ꯑꯃ ꯂꯪꯁꯤꯟꯈ꯭ꯔꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯈꯨꯝꯃꯤ ꯍꯥ ꯀꯔꯤꯕꯣ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯀꯌꯥꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯜꯂꯣꯏ ꯅꯪꯉꯣꯟꯗ ꯑꯕꯦꯝꯗꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗ ꯑꯩꯅ ꯈꯟꯖꯔꯛꯄ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨꯗ ꯑꯩ ꯊꯃꯣꯏ ꯀꯥꯏꯈꯤ ꯀꯝꯗꯧꯕ ꯑꯩ ꯃꯍꯥꯛꯄꯨ ꯄꯥꯝꯖꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯇꯥꯔꯛꯈꯤ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗೋ ꯑꯗꯨ ꯎꯕꯗ ꯑꯩ ꯄꯦꯟꯊꯣꯛꯂꯒ ꯂꯩꯈꯤ ꯍꯣꯏꯁꯦ ꯍꯧꯈ꯭ꯔꯕ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯇꯝꯃꯛꯏꯕ ꯋꯥꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯃꯅꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯏꯇꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯈꯟꯖꯔꯨꯕ ꯄꯨꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯑꯣꯏꯔꯛꯈꯤ ꯅꯪꯒ ꯄꯨꯟꯅ ꯃꯥ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡ ꯑꯩ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯇꯧꯗ ꯑꯩ ꯏꯇꯣꯝꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯑꯕꯦꯝꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕꯁꯨ ꯍꯧꯔꯛꯈꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯀꯣꯛꯊꯛꯁꯤꯗ ꯄ꯭ꯔꯦꯁꯔ ꯇꯥꯕꯒꯨꯝ ꯊꯣꯛꯂꯦ ꯍꯥ ꯑꯕꯦꯝꯅꯕꯣ ꯃꯥꯅꯁꯨ ꯑꯩꯁꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯗꯕꯗꯣ ꯑꯩꯅ ꯎꯔꯛꯈꯤ ꯂꯣꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯗ ꯑꯩꯅ ꯈꯪꯈꯤ ꯃꯥꯁꯤ ꯃꯕꯨꯛꯆꯦꯜ ꯂꯦꯞꯄꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯅꯤ ꯅꯪꯒ ꯃꯥꯒ ꯈꯔ ꯂꯥꯞꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯣ ꯀꯝꯗꯧꯅ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯥꯝꯗꯕ ꯅꯦꯆꯔ ꯌꯥꯎꯔꯛꯄꯒꯤ ꯇꯣꯏꯅ ꯁꯥꯎꯔꯤꯕ ꯑꯗꯨꯈꯛꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯥ ꯑꯩꯒ ꯂꯣꯏꯅꯅꯕ ꯀꯟꯅ ꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯒ ꯎꯅꯁꯦꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯐꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯚꯥꯏ
ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯄꯨꯡꯉꯛ ꯉꯛꯄ ꯃꯈꯩ ꯃꯉꯣꯟꯗ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯃꯅꯤ ꯃꯃꯤꯠ ꯄꯤꯔꯥ ꯁꯤꯟꯊꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯂꯦꯞꯇꯦ ꯃꯥꯅꯤ ꯚꯥꯏ ꯄꯨꯝꯅꯃꯛꯁꯤ ꯑꯁꯦꯡꯕꯅꯤ ꯅꯪꯒ ꯃꯥꯒ ꯂꯥꯞꯅꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨꯁꯨ ꯈꯟꯖꯔꯨꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯦ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯥꯎꯕ ꯊꯝꯕ ꯍꯧꯔꯛꯈꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯑꯩ ꯊꯃꯣꯏꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯈꯜꯂꯨꯗꯕ ꯋꯥꯔꯤ ꯑꯃ ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯝꯕꯁꯤꯗ ꯑꯩ ꯍꯪꯒꯠꯂꯒ ꯅꯤꯡꯁꯤꯡꯉꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯩꯁꯥ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯇꯝꯁꯤꯗꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯦꯅꯦꯜꯗ ꯀꯧꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ ꯑꯕꯦꯝ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯇꯥꯃꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯇꯥꯎꯅ ꯈꯪꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯋꯥ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏꯁꯦ ꯃꯥ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕꯩ ꯋꯥ ꯅꯠꯇꯦ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯀꯔꯤꯗ ꯅꯨꯡꯁꯤꯔꯤꯅꯣ ꯍꯛꯆꯥꯡꯇꯕꯨ ꯃꯤꯍꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯋꯥꯍꯩꯁꯤ ꯄꯜꯂꯛꯄꯗ ꯃꯅꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯈꯤ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ ꯑꯩꯅ ꯅꯪ ꯍꯥꯟꯅ ꯐꯅ ꯄꯥꯝꯂꯝꯃꯤ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯝꯖꯔꯕ ꯏꯇꯧꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯄꯪꯊꯍꯟꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯇꯥꯠꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯪꯊꯍꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯅꯪꯁꯤ ꯐꯥꯕ ꯇꯥꯔꯦꯅꯦ ꯇꯥꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕ ꯑꯩꯁꯤ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯃꯃꯤꯠꯇꯁꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯔꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯐꯪꯂꯦ ꯈꯟꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄꯅꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯑꯕꯨꯡꯆꯥꯗ ꯑꯩ ꯍꯥꯏꯒꯦ ꯅꯪꯅ ꯀꯤꯔꯤꯕ ꯋꯥꯐꯝꯗꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤ ꯑꯀꯟ ꯊꯧꯅꯥꯗꯤ ꯁꯥꯔꯛꯀꯅꯨ ꯋꯥꯐꯝꯁꯤꯗ ꯃꯤ ꯌꯥꯎꯁꯜꯂꯛꯀꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯉꯁꯥꯏꯒꯤ ꯅꯇꯥꯎ ꯍꯥꯏꯗꯅ ꯄꯜꯂꯤꯗꯤ ꯀꯔꯤꯒꯤ ꯋꯥꯍꯩꯁꯤꯅ ꯃꯅꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯑꯕꯦꯝꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯗꯨꯗꯒꯤ ꯑꯕꯦꯝꯁꯨ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯤ ꯑꯆꯤꯛꯄ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯅꯤꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯕꯦꯝ ꯎꯁꯥ ꯑꯃ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯗꯨꯅ ꯃꯅꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯑꯕꯦꯝ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯁꯥ ꯑꯃꯅ ꯃꯃꯤꯠ ꯊꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤ ꯃꯊꯧ ꯑꯁꯤꯗ ꯃꯅꯤ ꯄꯥꯈꯠꯄꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯆꯤꯛꯄ ꯃꯐꯝ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯡꯌꯥꯁꯤꯗ ꯀꯩꯗꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯑꯁꯤꯕꯅ ꯁꯤꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯁꯥꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯕꯦꯝꯒꯤ ꯏꯅꯐꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯆꯥꯎ ꯑꯗꯨꯗ ꯊꯧꯔꯤ ꯁꯥꯗꯨꯅ ꯌꯥꯟꯈꯠꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯈꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯅꯤꯁꯨ ꯀꯞꯅ ꯂꯤꯔꯤ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯔꯤꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯅꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯂꯛꯈꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯚꯥꯏ ꯅꯪꯅ ꯃꯉꯣꯟꯗ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯅꯪꯅ ꯈꯜꯂꯛꯀꯅꯤ ꯈꯪꯕ ꯑꯩꯁꯨ ꯀꯨꯏꯔꯦ ꯄꯥꯎꯈꯨꯝꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯕꯅꯤꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯃꯔꯝꯁꯤꯡꯁꯤꯗꯕꯨ ꯈꯪꯂꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯚꯥꯏ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯅꯪ ꯈꯛꯇꯅꯤ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯀꯨꯞꯇ ꯅꯪꯅ ꯁꯤ ꯌꯧꯅ ꯂꯦꯞꯄꯤꯕꯁꯤꯗ ꯍꯦꯟꯅ ꯑꯩ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯅꯤꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯈꯣꯜ ꯍꯧꯅ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯣꯟꯒꯗꯕꯒꯤ ꯇꯧꯔꯤ ꯑꯩꯅ ꯍꯥꯏ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯟꯊꯣꯛꯂꯕꯅꯤꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯁꯤ ꯌꯧꯅ ꯏꯕꯥꯅꯤ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯂꯁꯤ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯚꯥꯏ ꯍꯥ ꯀꯔꯤꯕꯣ ꯑꯍꯥꯟꯕ ꯎꯃꯪꯁꯤꯗ ꯂꯥꯛꯄꯗ ꯏꯕꯥꯅꯤ ꯂꯝꯕꯤ ꯂꯃꯥꯡꯅꯈꯤ ꯃꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯄꯨꯜꯂꯁꯤꯗꯤ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯎꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡꯗꯨꯗ ꯅꯪꯕꯨ ꯑꯃꯨꯛ ꯀꯟꯈꯤ ꯌꯥꯔꯁꯦ ꯇꯣꯛꯂꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯄꯦꯟꯕ ꯑꯩꯉꯣꯟꯗ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯎꯊꯛꯇ ꯂꯩꯔꯤꯉꯩꯗ ꯃꯩ ꯃꯨꯊꯠꯇꯨꯅ ꯅꯪꯕꯨ ꯑꯃꯝꯕ ꯃꯔꯛꯇ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤ ꯊꯥꯈ꯭ꯔꯁꯨ ꯅꯪꯕꯨꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯀꯜꯂꯝꯂꯒꯦ ꯈꯟꯅ ꯅꯪꯕꯨ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯚꯥꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯤꯗꯨ ꯀꯞꯂꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯂꯤꯔꯤ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯁꯥꯔꯝꯕ ꯃꯥꯒꯤ ꯈꯨꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ